ngasi phong ke ba tongan ba nungtil pau se khara ki collection miyam da kudol tamjage naga gi lamda su gi kem thamba yaroi haiba warep se silan khre bunker barricade na chingba saba yaroi haiba FNCC gi wapam tamjage impal gi tarungda foothills naga coordination committee FNCC gi mipam ama pangthok ki bagal loinana naga sing na namna taba mapam da su kem sing lehendana ba warep lau khre haiba nungtil pau se gi chipong ama oiriba oil kati da gi lakhot chadaga tamjage hiram se gi matang da foothills naga coordination committee gi secretary B Robin gi chirol amana hai Manipurda hojik oiriba pibam asigi matangda kupna khanaraba matungda naga miyam gi yaifanabagi damak maru oiba warip ahum laure hairi hairiba warip sing adudi naga singna namna kundaba mafamda makal amatagi bunker barricade khudakki oiba shelter home amadi gate na chingba saba yahandaba naga singi right amadi saktam da sing nagadaba maongda infrastructure sangal ibani haibagi mingda makal amatagi project paketpa yahandaba masong naga singna namna kundaba mafam singda infrastructure sangatpagi mingda naga singi right amadi saktam da singnaba thaurang amata lokhatpa yaro hairi karigumba tangai fadana sangat chagatpagi thorong lokhat ki haiba taragati mangjaunana mari leinaba naga phurukki luchingba singdagi ayaba lawgadabani naga gi lamda sugi kem amata lehendabaga loinana kuki militant group sing lehenanaba mafam amata sangatpa yaroi haibana chingba warep sing yauri foothill naga coordination committee FNCC na sinduna pangthokiba yamna maru oiba mifam aduda tongan ba naga gi luchingba sing intelligence sing amadi tongan ba naga lup sing gi luchingba kayana sarup yakhi kumja 2023 gi me thadagi hauna manipurda tangdu leita da bapibam mathorok liba sigi matangda mifam aduna kupna khanaki bagal loinana phurup ani gi unkhatna bana naga miyam da piyak liba saithengi matangda su khanaki hari makata na quality yaw daba helmet chaba madi yonbat sing action lokhatna ba center na state khudingmakta khangan khari new delhi da substandard oiba helmet lising ahungi mathakta phagat khari quality yaw daba helmet chaba madi yonbat singi mathakta akan miyeng changna ba center na state punamakta khangan khre kangkhong ani panba gari thawba miyoi sing khudongthiba nangandana bagi pandamda department of consumer affairs amadi bureau of indian standards BIS na gari macha thawriba lebak asigi miyoi punamak apaba makalgi BIS na certified tawraba helmet khaktamak sizinanaba appeal tawki india gi tongan mafamda hoje kangkhong ani panba gari kor unga matho hena thawnari haina palladuna department of consumer affairs na thadorakpa state amana hai motor vehicle act 1988 ki matung ina kangkhong ani panba gari thawba amadi tongliba miyoi punamak helmet uppa mathautai adubu quality yawdaba helmet uppana maram oiraga gari macha tongliba miyoi sing khudongthiba nanganba yabagi pibamda leire kumja 2021 tiki hauna miyamda afaba makalgi helmet upananaba thorang lokhatpaga loinana lebak asigi mafam punamakta yoliba helmet chingda ISI mark yawgadabani haina khanganba laikhre sahi asigi jun tha phawbada BIS ki license pairaga helmet chaba company chamaga humbudraga taruk lebak asida leire haiba chapchana khangmangamki adumoinamak lambi mapalda ifongfongna yoliba helmet ching BIS ki certificate yawdabaga loinana ISI mark yawde maduna maram oiraga gari macha thawriba sing khudongthiba mayoknaba yabagi phibamda leire haina department of consumer affairs ki statement amana phongdokhi leibaki mafam punamakta afaba makalgi helmet puthokhanabagi pandamda BIS na matamatamgi oiba factory amadi market ta yoliba helmet chingi phibam yengsinduna lakhi mamang sahida tongan mafamdagi khongolakpa helmet chonga changeng tawduna yengkhibaga loinana kanglongi wangmada BIS standard mark napsilamba helmet kayamarum phagatpangamki capital city delhi khaktada helmet puthokpa company mapangi quality yawdaba helmet lisingani ga chongarom phagalaba company sing adugi license kakpa laikhre lambi nakal da helmet yoliba miyoi tara tariki mathakta action lokhatpaga loinana quality yawdaba helmet chongarom su phagatpangamki mamangda department of consumer affairs na lebak asigi district collector DCM gi district magistrate DM khudingmakta aiba chirol thaduna quality yawdaba helmet yoliba miyoi singi mathakta matik chaba action lokhatnaba khangan khrabani hairi makha satarakpada nungthil pause gi chifong ama oiriba kangla pawdagi lokhot charaga tamjage indo myanmar border da khutokna badagi Mizoram da refugee lising ani hena chanchilakre AR na border sil tawkre hari Mizoram galona ba indo myanmar border gi Myanmar gi border town ama oiriba khambami da Myanmar gi military junta gi mathakta lan hauriba CDF amasong Cndf ani gi marakta akanba khutokna rakpadagi Mizoram da nauna refugee lising ani ga chonga mogdraga taret chanchilakre border da hojik oiriba pibam aduna maram oiraga Assam Rifles na Mizoram border sil tawkre hari khutokna ba aduda CDF amasong Cndf ki kadar punna taruk Sokle border sil tawkiba asina maram oiraga Myanmar refugee camp ta leiraga Myanmar da mai masing tamba masong karbar gi chatok chasin tawriba punamak punglep lekre nauna Myanmar da gi lanjenarak basing adugi matangda Young Mejo Association Mizoram gi mekaidagi phongdokhibada lanjelakkiba sing adu hojik Jokhawat thagi town hall da changjapam pibaga loinana makhoi gi nomagi tangai fadaba chana thaknaba sing yauna atai polam sing piduna mateng pangli hairi khotongna riba Myanmar gi resistance group ania se chahi asigi February thada
Mizoram Chief Minister Ladu Homa Amadi local leaders singna witness oiraga Advocacy for Peace haiba initiative asigi makada major agreement ama sign tawnakhibani adubu CDF na Khamwami area asi emergency lauthoktuna control tawnaba honarakpadagi nauna kuttoknabagi todo asi thokibani nakalani gi kuttoknaba aduda Mizoram gi Jokhowa thada leiba yungkaya nomai maruna panbadagi local gi miyoi singna loud speaker sizinaduna nakoina kablakpa nomaina aikogi yumsingda pale nomai kapnaba leplo haina publicity chatki kuttoknaba aduda Cndf ki cadre ani CDF ki cadre mari punna cadre taruk Sokle amarom da kuttokna basina maram oiraga Mizoram gi refugee camp ta leiraga Myanmar ayuk nungthil gi matamda thabak shuba chatpa Myanmar gi tahandagi u shuba ama yaw torel lalaga India da lalakna bo hona bada irei senthakibadagi hauzik pawba thiba khangdre hairi makhatana leibak asigi apunbagi saktam ngangminana ba punna wasak lawmina khre Manipur gi luraba tampham asida CSO sing punna thabak tawmina ba changi haiba megen yofam thamjage Manipur gi apunbagi saktam ngangna ba amasung apunbagi saktam gi damak thawaina pontha pinaba ngasi Peace Committee kang leipak Manipur amasung special yangkhai na sinduna Manipur gi tongan mafam singdagi lakpa imalup sing na sinduna punna utra sanglenda wasak minakhre thoram aduga mari lenana UNLF ki former chairman RK Migena CSO sing na magi oiba thabak singdadi mai pak na honarabasu punna thabak tawina ba ngamdana leiba ase Manipur gi luraba tanpham asidadi punna thabak tawina ba changi haina pongdokhre ngasi kangla utra sanglenda wasak lobagi thoram aduda kumbi moirang phubala pogochau ikhai thamna pokpi lengang tabi sana sabi kangla tombi thawal athopom na chingba mafam singdagi lakpa miyam thawai middle peace committee kanglaipak Manipur special 50 ki thawpuba singna ibadaw pakangbada thawniraba matung UNLF ki hanagi chairman RK Migena wasak lawbagi tharmadu pangthokibani ngasi wasak lawkiba aduda ireibak Manipur da singnarakpa pibam sing thengnabada amadi aikhogi purup sing nungsi sanana hingminanaba hotnabada angamba thawdang lominagani masigi damak thawai thadokpada pamuba tawroi saklibo wasak ase ibadaw pakangbana Thousand biba oidasunu haina miyam amata oina wasak minaki haide thoromaduga mari lenana RK Migena fongdokibada Manipur gi apunbigi saktam haiba si territorial integrity khakta nata Manipur gi apunba saktam gi damak yelongai tagi himinaraklaba furup singna amata oina leminabagi matam oire loinana singnaba kaya asi punna thengnaminabagi tangai fadaba tangkak adu yaure asigumba Manipur gi luraba tangkak asida magi thabak singda mai pakna thabak tawriba CSO singna apunbagi oina thabak tawinaba ngamdana leiriba ase punna thabak tawinanabagi tanja ama longminaba changi CSO sing amatta oina punduna thabak tawminabagi matam oire loinana apunbagi oiba pangal thawna lingzel aduna aikhoigi mangda thengnariba singnaba sing ase amatta oina thengnaminaba changi haiki makhatana XM birena mamangi lengakna soirambani hairiba du karamba lengakno India asi koki leinana naraba miyoi anina panbani haibada haiman bathokloi haiba Harisor Gosami ki wafam nungthil pawse ki chipong ama oiriba kanglaipa ki mairadagi lokhacharaga thamjage Manipur ki ex minister N birena mamangi lengakna soiram bani haiba se mahaki mangda phawba hairamgani mamangi lengak hairibadu karamba lengak no haina Manipur Pradesh Congress Committee MPCC ki spokesperson oiriba Harisor Gosami phongdokhre wafama singa se Impal gi BT road ta leiba Congress Bhavan da pangthokpa pawgi mifam amada mahakna phongdokhibani Harisor Gosami na makata na pawmi singda hai BJP na tam anirak lengak pairakpani tam amada Congress na tawramba administration adu sengdokpa ngamdraba lengakti Manipur da matik chaba administration tawrakpada afaba oiroi atenba matamda popular government ma laklagani haina XCM birena haikiba ase lebak thibani ngangningba da ngangba luchingba ase na ngangba ase thajiningai oide hanagi lengak adu hanjilakpagi mahutta fresh minded tawbana phai Manipur da normalcy leirakle hairaga CM gi phamdagi karamna biren resign tawkibano Manipur gi insurgency namthanaba kaladan project mai paknaba India na illegal immigrant sizinaraga tawba thong mali haiki mahangna hai amaromda India si koki leinana naraba miyoi anina panbani haibada haiman bathokloi India gi prime minister Narendra Modi minungsi amata masada phawdaba sociopathic amani aduga home minister Amit Shah na oidaba ngangbada halengdraba miyoini mahak maithomenia gi lainana narabra haibagi chingnadaba ngamde aduga XM birena ngangningba wa pangangda ngangba mishak amani mahaki wa khudingmak sanjena kaina chabagi warigum thokle Amit Shah na pangdokibada sugi ground rule violation tawbada charak pigani numit 15 gi manungda peace normalcy hanjilakani Commission of Inquiry of Manipur Violence 2023 ningkhatkiba sahi ani helaga report bothorakpada nattana judgment tawduna
aduna Amit Shahna oina hairaga leiba asina commission leibagi mathau kari tari Manipur thokli balala si illegal immigrant singna thoan bani ethnic crisis ne haiba masamakna Manipur da laktuna phongdolam khiba leirabasu ngasi pawba thabak oina pangthokpa ngamdriba asina takpadi state BJP gi leader sing dasu luchingba ani gi laina asimak susilak pra karino ama tawre chatpa yai hairaga buffer zone thamjilaga changthok changsin yadaba emergency gi matambu khwaidigi phaba matam ne haina kalam niskarana su phongdokpa laiki 1977 ta taruk suba lok sabha election da INC out tawki Janata Party na panbada chahi ani fadana dissolve tawki parliament ki seat chawanga ga kunga mapan gi manungda chawanga ga yankhai ga taruk phangduna taret chuba lok sabha election da INC na absolute majority phangki PM Modi na iba the emergency diary haiba ladik asida Modi na matam matang gi yenglaga mirot oina leibagi khongchat yawki democratic oiba khongjang sangsilaga Modi na karigi saklot ki bano Gandhi and Nehru di adum na tawkide hairiba ladik ase chama chama aran bani haiki mahangna aroibada phongdokhibadi nongmai kapa amadi mikap mirau kholgi makhol taba lekhraga Manipur da nomenchi hanjilakpa natte changthok changsin yaba relief camp ta changjapam lauduna leiriba IDP sing mayumda hanjilanbaga loinana mapung phana lalun ichiki thabak chathaba yaraba matam aduda Manipur ase mahausa gi phibamda hanjilakpa du oigadoribani adubu masidi BJP lengakna thabak oina pangthokpa ngamdana hojiksu leiri hari